Leimakhongda leiba Kendra Vidyalegi Mahiroi Singh Kanto Savalagi Lakpada Kuki Singh Leimakhonggi ex-servicemen colony da Thatuna Thambadagi Kuki Singh Naga Meetei Amadi Nepali ga Ungkhatnaba Thokkhre Thodo Oda Pamdaba Thodo Thoktanaba Red Seal Division gi Mari Lenaba Officer Singh Thoraktuna Khunja Singh ga Wari Sanaki Adumaku Wari Sanaba da Waroshin Purapangam Kidre Thodo Adu ngasi Imphal West District ki Manung Chenna leiba Kanto Saval Faidingana Chingba Mafam Kayadagi Mahiroi Singh na Mahusagum Leimakhongda leiba KV School da Mahai Tamba Changlubada Thokibani Thodok Adugi Matangda Mahiroi Singh Mama Mapa Singh na Paumi Singh da Hai ngasi ayuk pung tarin makairom tarakpada Mahiroi Singh adu mahusagum KV School tamna gari da chatki Maduda ex-servicemen colony mapa yorokpada lambi da mangjaw na naleramba Kuki gi miyoi Singh na Mahiroi Singh adu mafam adu dagi changlakpa yaroi haina thatlaga thamki Pao adu tabaga mafam adu ai gyanakpada leramba Meetei gi miyamna ubadagi Kanto Sabal gi Khunja Singh amadi Mahiroi Singh adu gi mama mapa da pao pirakpani mafam adu da mathau toriba Central Force Singh nasu mama mapa oiriba Singh haibadi Meetei amadi Nepali gi miyoi Singh na khanghalakhi Kuki lamhen tuhenba Singh aduna Mahiroi Singh changlakpa yaroi haibada natana Leimakhongda thabak tawriba Kuki nataba atopa furup amata lakpa yaroi hainasu athingba thamki Madudagi Mahiroi Singh adu Kanto Saval dagi mamai leiduna halakhi loina Naga Meetei amadi Nepali furup ki miyoi Singh mafam aduda laktuna Kuki gi thawongda yaningdaba fongdokpani haiki amaromda Kanto Saval dasu miyam pulaga leire haiba pau tabadagi ayuk pung 12 minute kunrom taba duaida Leimakhongda leiba Red Seal Division gi officer Singh yauna Kanto Saval da laktuna Khunja Singh amadi Mahiroi Singh gi mama mapa gi ga wari sanaki wari sanaba aduda Naga amadi Meetei na pullaga Kuki gi mathakta chathariba blockade adu hando u haibadagi nakalanida yenaba thoki Officer Singh adugi maikaidagi ngasi Kuki Singh na Mahiroi Singh lakpada athingba pikiba adu matungda amuk hana thokhalaroi makhatana school lakpada soyangam yaudana thodang logani haina thazaba piki adubu Khunja amadi mama mapa Singh na dipiri ba thazaba adu aiba cherol oina pibiu haibadagi Officer Singh aduna di yakhide Officer Singh aduna piramliba thazaba adu thabak oina pangthokani hairamlaga mafam adu thadoktuna chatki Moina akhoi government na hojik phauba akhoi gi mi asiba hakchang do mok ta thami government na hojik phauba kari action law thaba leige hojik phauba amat su laitri mi lailon bai phai gi mi do akhoi gi nupi sing tharu roba mi singduna moi masak phau khangla bane moi gi maming phauba ta abane aduda government na hojik phauba mi amat su phadri Center Force oigera Central Force oigera change cobra team ne habra change aduda su ka mi amat su phade action se amat su tauthadri lawthadri hojik phauba tawdri ngai sida hojik se moina first priority piri se hoi ban thogai ge na taw leire phone je phawna re khoi moi manungi officer jiga ado moina haye noi gi akhoi je paw tabada khara thengna ta khre aduduna angang jing do khoi security pirake noi angang do hajik thagalo school class hongna ba na hai ada khoi na ngasi gi di situation je khara keno tawrabani na sar khoi thara roige hayeng dagi khoi gi security se matik jana pibiyo habada moina yare adudi noi hayeng dagi ta security pirage angang do kaim to so aloi hana moina risk pu bi gani moina puni hairaga dum jasana gare nangai jo do natraga Mahiroi Singh je khoi gi ben kangu di moi adum masa mathanda chale aduga sida JR gi gate laye JR gi gate sida moina biometric lauraga moi dagi security amani hapaga chale aduga khoi gi si Kanto Sabal gi angang gai di moina army gi gari da puraga angang 24 se moina puraga security mari manga sumaina tawbiraga moina pusanbi